Imphal West District ki manung Chanalaiba Fawak Chau High School Government ki oza ahum utilize tharakpagi manungda oza ani amuk hanna kakhiba thawong adu yaningdaba phongdoktuna MAHEIROI SINGNA ngarang ZEO office mamangda KHONGJANG SANGSINBADA Charangnaba Thokkhiba adu ngarang ATHENGBDA Zeo Wangoi Amadi PANGAL Students Organization PSO gi Thoumi Singga FMINARABA matungda Yanaba Purkhre Yumkaibam Askar Finance Secretary PANGAL Students Organization PSO na phongdorakpada Wangoi ZEO na amuk hanna koraktuna FMINARABA matungda Yanaba Purkhibani hari Fawakchau High School asi MAHEIROI Sambri Gayang Kai Hena Mahai Tamduna Manipur da Leiriba Government School Singi Manungda Khwaidagi MAHEIROI Masing Yam Adubu School asida Lisang Sidna Ojagi Award Pagi Khudongcha daba Mayuk Naduna Lakli Adubu Haukiba Megi Tang Kuntarukta Education Department na Oja Ahum Thabiraki Adubu Yamna Laibak Thibadi Oja Ani Amuk Handuna transfer to Wiki. Oja Sing Adu transfer to Kibadagi, Khoshau Narava MAHEIROI Amadi, Guardian Amadi SMC Punduna. Skulasi de Tang Kungataruk Tangjanumita, Skulasi Tingjandana KHONGJANG CHANGSINBADA. KHONGJANG Makasa Tarakpagi Saruk Ama Oina, Ngasi July Tang Kungamapanda, Wangoi Jelio da MAHEIROI Sing KHONGJANG CHANGSINBADA. Adubu Laibak Pabadagi, Wangoi Jelioana, Kodakta Initiative Lobiduna, Education Director da Kodakta Pau Pobiduna, Director C, out of Station Oram Duna, Director Hek Halakpaga Award for Oja, Tabirakani Haibag Adu, Pangal Student Organization PSO Kapuna Pamina Duna, Janara Matungda KHONGJANG asi, Matam Kargu and Handok Sere.